Nicole Oliveira haibi Brazilian nupi macha asina worldgi khwaidagi naha oiba astronomer amani. Julia Butterfly Hill kaubi American nupi macha amana chahi lising ama suraba 200 feet wangba California redwood tree amada 738 days uthakta mapunsi lenkhi. German researcher singna 3 mm thaba sijinnabada soft oiba attack tawbadana bulletproof oiba flexible clothing puthokre. Snake man haina khangnaba Bill Haas haiba miyoi asi venomous snake singna 172 times chiklaba fawbada hinghoba miyoi ni Abli Aji haina su khangnaba 74 years surabi Suman Damen haibi nupi asigi YouTube channel gi subscriber asi 1.76 million yauduna YouTube star ama oiba ngamkhre. Fact number 1 Nicole Oliveira haibi Brazilian nupi macha asi worldgi khwaidagi naha oiba astronomer amani haina launai. Mahak 2013 da pokhi masagi chahi nipan surakpada NASA affiliated program amadi international seminar kaya mukta astronomy gi matangda lecture kaya pikhi. Nicole na angang oiringaidagi hauna space ki matangda interest leiba ulami. Masagi chahi mari surakpada mahaki parents da telescope ama leibinaba hairami. Masigi matungda mahaki parents na marup singi matenga loinana telescope adubu leibirami. Mahaki punsigi pandamdi aerospace engineer ama oiba amadi rocket saba asini. Fact number 2 Julia Butterfly Hill kaubi American nupi macha amana chahi lising ama suraba 200 feet wangba California redwood tree amada kakhattuna 738 days uthakta mapunsi lelami. Mahangna apikpa platform ama saduna December 10 1997 dagi December 18 1999 fawba uthakta leirami. Mahangna winter storm freezing temperature amadi akanba nungsit kaya khangkhi. Mahangna sumna tawriba sigi maramdi chahi yamlaba upambi adu yankhidanaba amadi umang kannaba pandamdani. Mahangna mamai thangda lumber company ga upambi adu yandanaba agreement ama sign taunakhi. Mahaki asigumlaba protest asi malem sinba thungna maming chatkhi. Fact number 3 Puja Bisnoi haibi nupi macha asi under 10s category gi 3 km race ta 12.5 minutes ta cover tawduna world record thamkhibi athlete amani. Mahak cricket ki field dasu fast bowler amani. Mahak Asia gi ahanba chahi nipan surakpada 6 pack F leiba nupi macha amasuni. Mangonda Iron Awards amadi Beer Dargadas Award pikhi. Hauzik mahakpu Virat Kohli Foundation na support tawri. Mahak asi 10 April 2011 da Rajasthan gi Jodhpur da pokhi. Mapa ki mamingna Ashok Bisnoi amadi mama gi mamingna Mima Devi kawi. Mahaki mapa laumi amani amadi mamana homemaker amani. Mahaki brother amalai mamingna Kuldeep kawi. Fact number 4 India gi Rajasthan dagi Papu Devi haibi nupi asi mahaki mamit kidamak global gi oina maming chatli. Mahaki mamit anima yellowish green color oiduna kek yengbada kai amom amagi mit mali. Chahi kungi mamangda pangthokhiba Puskar Camel Fair da laukhiba mahaki photograph adu viral chatkhi. Auba miyoi singna mangonda contact lens sijinabara haina toina hangkhi. Mahaki mingchat leijarabasu Puskar gi apikpa pavement amada street vendor oina asamba punsi leli. Mahaki unique oiba eye color asi mahaki macha nupi ani da su lei. Fact number 5 Fraunhofer Institute ki German researcher singna
3mm thaba sijinnabada soft oiba aduga attack tawudana bulletproof oiba flexible clothing puthokre smart fabric ki PSC sijinnabada soft amadi comfortable oi asigumba makhalgi PSC da 9mm bullet kumba high speed projectile na yaibada molecular structure singna punna lock tawduna protective seal amagi mathau tawi textile makhalasi yamna light oi machine washable oi masi jacket amadi uniform oina numit khudingi setpa inba yai Fact number 6 Snake Man haina khangnaba Bill Haas haiba miyoy asi maming chalaba American herpetologist amani mahak venomous snake singna 172 times siglaba fawbada hinghoba miyoy ni mahakna masamakta 60 years hena immunity faganabani haiduna snake venom kapsin jarami mahakna Miami Serpentarium kauba venomous snake singdagi research ki damak venom chingthokpham center ama hanglami masigi matungda Punta Gorda dalaiba mahaki laboratory na anti venom puthokhi mahak 1910 da pokhi amadi masagi chahi chama subada 2011 da sikhi mahaki punsida snake masing 3 million hena phakhi Fact number 7 Angang nupa macha ama sea level dagi 35,000 feet wangna paiba Jet Airways flight amada pokhi flight adu Saudi Arabia gi damam dagi India gi Kochi phawba travel tawba flight ni Jet Airways da ihan hana pokpa angang oibana airlines na announce tawrami madudi angang aduna flight aduda travel tawba khudingma free lifetime pass phangadabani thaudo asi 2017 gi June da Kerala nupi amana Jet Airways flight aduda tonglingai da thokhibani asigumba thaudo asi yamna tangna thoi report kharana phongdogli madudi angang unaba asi passenger 26 million khudingi amuk khaktani Fact number 8 India gi Ahilya Nagar dagi Abli Aji hainasu khangnaba 74 years surabi Suman Damen hairibi nupi asi YouTube star ama oiba ngamkhre mahaki earning asi chawakna 6 lakh per month ni mahaki subscriber masingna 1.76 million hele mahaki channel asi masunupa gi matengna 2019 gi November da launch tawki channel asida mahaki delicious home cooking filming tawduna thagatli mahakna traditional village style recipe da focus tawduna 800 videos hena thagatkre mahaki channel asi 2020 da hack tawki adubu masigi matungda makhata amuk video thagatuna silver play button fawba phangkhre Fact number 9 Thailand da laiba supermarket sing maruaina Chiang Mai da laiba Rimping supermarket ta fresh fruit amadi vegetable pack tawbada plastic ki mahutta banana leaf sijinaba hawkhre haiba thawong asi country asigi market ayambadasu chatnaba hawkhre masi plastic waste thingnaba pandamdani thawong asina chahi gi oina Thai supermarket singda plastic waste tan lising kaya hanthahanbada mateng pangli asum tawba asina eco friendly ohenba amadi paper natraga plastic kumna industrial processing darkar ohende Fact number 10 onion singda black spot sing laiba asi aspergillus niger kauba fungus amana thokhanbani fungus asida aikhoigi kidney amadi liver sokhanba ngamba okra toxin kauba toxin ama yawi karigumba spot sing adu onion gi mapan thangba saruk khaktada leirabadi
ꯑꯦꯐꯦꯛꯇꯦꯗ ꯂꯦꯌꯔꯁꯤꯡ ꯑꯗꯨ ꯈꯣꯛꯇꯣꯛꯄꯤꯌꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄꯤꯗꯨꯅ ꯆꯥꯕꯤꯒꯗꯕꯅꯤ꯫